MESSI gi ahanba World Cup hat-trick. Football gi history da hat-trick haibase match amada goal ahum score tawba haibani. Aduga MESSI na mahaki career da goal di masing thiba ngamdana score tawkhre. Club football oiro, international football oiro, finals, knockout matches amadi Copa America da oiro, MESSI na goal kaya ma score tawkhre. Adubu surprising oiba thogdok amade World Cup ki stage ta decade ani sanaraklabasu mahakna match amada goal ahum amukte score tawduna ahanba World Cup hat-trick ki mamangda fangkhidre. Adumoinamak 2026 ki World Cup asida Argentina amadi Algeria ki sanakiba match numidang aduda history oihoke. Miyamna celebrate tawribase Argentina na win tawbagi khaktadi natte. MESSI na mahaki career da ahanba oina World Cup hat-trick ki achievement adu fangbagini. MESSI na masigi achievement ase masagi chahi 357 days da fangbani. Football gi world da chahi matang aside players singna makhoi peak performance loiraga retire tawbagi matamni. Maramde football da running, sprinting, physical contact aduga pressure se yamna wangi. 18 to 24 young explosive years ne, 25 to 31 peak performance ne, 32 to 35 experience na hena maru oirai. Adubu MESSI di unusual oiba performance ama tawkhiba sini. Almost 39 years oirabaso mahakna match control tawba, attacks create tawba, aduga goal score tawduna Argentina bu lead tawba ngamki. Fencing emotional oikibase maduna maram oigani. Miyamna memories khak expect tawkibani adubu MESSI na history ama create tawkhre. MESSI na Argentina ki national team da match chani sanakre. Masigi hat-trick ase mahaki chani suba match tani. Masi mahaki career ki yamna maru oiba milestone amani. Match asigi mamangda MESSI na World Cup tha goal di yamni score tawkhre. Adubu match asida di mahakna magic amuk hana utkre. Mahakna goal ahum amadi hat-trick amukte score tawduna stadium da laiba fencing bu harau taramhanke. Goal ahum ase score tawraba matungda MESSI gi hauzik fawda total World Cup goal masing ase 16 sukre. Masi ordinary oiba number amadi natte. Maramdi number asina football gi history da Mr. World Cup oina khangnaba Miroslav Klose gi record ka manahanke. Chahi yamna kuina Klose na record ase matomta oina hold tawduna lakpani. Adubu hauzikti football gi thawan min chak ani MESSI amadi Klose animakna 16 goals ka loina first place ta punna laminakre. Miroslav Klose gi maramda pallabada mahak Germany gi oina sanakiba legendary striker mane. Klose di MESSI ga manadana flashy dribbling natraga skills ki khakta famous oikmanate. Mahaki power di mahaki smart movement aduga perfect positioning ne. Ball adu karam matamda kadada lakani haibadu mahakna khwaidagi hana khange. Mahaki heading ability aduga chances singbo calmly finish tawba maung aduna mahakpu goal match ni haina sak khangnake. Klose na 2001 dagi 2014 fawba Germany gi oina match chamaga kuntraga taret sanaduna goal 71 score tawke. Aduga chahi yamna kuina Germany gi khwaidagi wangba score oina laike. Adubu mahakpu legend oina sak takhan kibade mahaki World Cup record nani. 2002 da 5 goals, 2006 da 5 goals Golden Boot, 2010 da 4 goals aduga 2014 da 2 goals punna 16 goals ne. Klose gi khwaidagi historic oiba moment adu 2014 gi semi final da Brazil gi against Lucky. Germany na 7-1 da win tawkiba match adu da Klose na mahaki 33 suba goal score tawduna Brazil gi Ronaldo Nazario gi 15 goals record adu thukwaiki. Chahi taraga nithoi gi matungda 2020 gi 6 da MESSI na record asimak fangba matamda football gi world na amuk hanna celebrate tawke. Klose na mahaki hard work aduga positioning na record asi semke. Aduga MESSI na mahaki magic na record asida amuk hanna yauke. Hauzikti legend ani asina World Cup ki history da punna maming ase laiminakre. MESSI na ihan hanbu oina 2006 ki FIFA World Cup da saruk yake. Matamadu da MESSI di yamna naha oire. Amadi big dreams kalunina mahakna World Cup ki ground da ahanbu oina khong thanglake.
Mahaki talent adu ubada miyam murum sonaki. Angang asidi tungda special oirakpa yai haina. Chahi kun haukre, chahi kun asigi journey da Messi na punsigi challenge kaya mayuk nakre. Maduda mai pakpa amadi mai thiba yauke. Miyam ki criticism na mahakpu thamoy da langtak na ba fauhanke. Finals da mai thiba phangbadagi lakpa pen adu mayuk nakre. Aduga loina tram ki harauba dusu phangkre. Aduga numit adu laki Sam calendar date. Ground hauzik lairibasi naha oiringagi Messi adu natte. Mark hauzikte older Messi ni. Timbu lamjing riba captain Messi ni. Aduga football gi world na ikai khumnariba legend Messi ni. Match aduda mahak na magic amuk hanna utkre. Mahak ki career gi ahanba World Cup hat-trick. Algeria ga sanaba match aduda Messi na goal sing adu karamne score tauki haibadu yengbiyo. Match ki taraga taret suba minutes da Messi na ball adu long range screamer amana goal gi net tu thugai bagumna ahanba goal score tauki. Stadium da laiba fencing harawna thumhatki. Matung da 60 minutes da Argentina na amuk hana attack tawrake. Messi na mahaki thauna du utuna second goal score tawduna team gi position amuk hana mapangan kanhanke. Aduga loina 76 minutes da suddenly Messi na amuk hana magic amuk ulake. Mahakna mahaki third goal score tawduna hat-trick adu complete tawke. Goal asina mahakpu World Cup ki history da 16 goals phangba legendary player ama ohanke. Masi simple oiba match amadi natte masi chahi kungi hard work, patience aduga talent na piba result ne. 2006 tagi 2020 ga 6 phawgi chahi kungi Messi na FIFA World Cup yaurakpagi journey masigi wari matek amata khangminase. 2006 FIFA World Cup Matamaduda Germany na FIFA World Cup host okay. 9 June 2006 opening. 9 July 2006 final. Stadium da miyam ki law khongbuna pumnin ninki. Aduga ground da Argentina ki team ga loina naha ama lepe. Mahaki meeting da young face amade big dreams ka loina mahakna World Cup ki ground da ahanba oina khong thanglake. Naha adu Lionel Messi ni. Matamadu da mahaki chahidi taraga nipan khaktani. Mahakpu miyamna the next big football talent haina khangnake. Adubu mahak hauzik oriba legend gi thak adumadi fangbu nate matamaduda. Messi gi David story. Naha oriba thawan michak. Messi imagine tobiyo 2006 ki mahaki ahanbu World Cup aduda masam khoiri tawba yamna ikai thiganba maithong manba nokphet tawba yamna naha oiba player ama oina tournament aduda faur masak naiba star players singi marakta Messi su yauri. Mahak Argentina ki legendary star sing oriba Riquelme, Crespo amadi Tevez makhoi mayam singi marakta naha oina lepa yauri. Coach Jose Pickerman na mahakpu ahanbada substitute oina thambi. Maramdi mahak matamaduda learning stage ni mahak na matam ngairi. Numit adu 16 June 2006 ni. Argentina na Serbia and Montenegro ga sanaki. Match atuda Argentina na 6-0 dagi mai pakpa ngamki. Second half da Messi ground da changlaki. Aduga magic ama thoki. Mahak na ahanba assist ama piki. Aduga matungda chahi taraga nipan amadi numit chahumga yangkai ga tret khakta oiringaida mahaki ahanba World Cup goal score tauki. Stadium da yengniba fans singna khanki. Angang asidi asengba football gi special oirakani. 2006 ki FIFA World Cup adugi tournament aduda Argentina na yamna mapangan kanna sanaki. Ivory Coast amadi Mexico bu maithiba piba ngamki. Fencing na thazaki madudi Argentina champion oigani haina. Aduga quarter final da host nation Germany ga mayoknaki. Minute chamaga kun fawa score amumam oirega penalty shootout da Germany na 4-2 da mai paki. Argentina tournament gi eliminate tauke. Miyamna kapki aduga naha oiriba Messi na bench da form duna yengduna lehoke. Coach na mahakpu match aduda sanahankide. Fans kaya na matung da khanki karigumba Messi na sanaramba taragade result adu hongba yarambani
Argentina soidina semi-final yauramba yabani haina. Emotional ending. 2006 da Messi di teenager ama oina laki. Mahaki makutta captain armband laite, mahaki makutta trophy laite, mahaki mingda goal ama khaktani leihauba. Adubu miyam na haina ke madode mahaki matam lakani. Masi chahi kungi mamanga thokiba warini maduna 2026 ki legendary hat-trick aduge foundation semkibani. 2010 ge FIFA World Cup asidi South Africa na host tawduna pangthoke. 11 June, 11 July 2010 fawba World ase masigi 2010 gi World Cup asina historic oike. Maramdi masi Africa continent da ihan hana pangthokpa FIFA World Cup ne. Stadium singda bubuzela gi buzzing sound na pumnin minki. Aduga fans singna machu sangwa fidget sing setlaga harau kumhai amagumna phajana ningthina sanaki. Masi historic oiba matam amani aduga masi matam masida malemnai superstar ama oina khangnaraba naha amabu ngairi. Mahaki mingna Lionel Messi. Masi Messi gi oina anirak suba World Cup ta saruk yabani. Superstar amagi pressure 2006 ta naha oina lakiba Messi adu matam aduda mahak FC Barcelona gi thawan michak oirake. Miyamna mahakpu yengma matamda football gi king ni haina khanake. Adu pressure di yamna wangi. Argentina gi captain di Javier Mascherano ni. Adu attack ki thodang di Messi gi ni. Number 10 jersey set laga mahak na ground changlakpa matamda Argentina gi fans singna manglan sagalake. Messi na ahan bu oina World Cup trophy puraklagani. Tournament asi haurakpa matamda Messi gi sanaba uba matamda miyam ngakhe. Mahak na ball ga loina chen matamda opponent players singna mahak pu phaba ngamde. Mahak na Nigeria, South Korea duga Greece ka sanaba matamda ground da magic ti utke. Teammate singbu goal score tawbada half tawki. Adubu mahaki makhongdagi goal de thadokide. Ball na post da hit tawba goalkeeper na faba masi uba matamda fencing na khanki. Messi di yamna unlucky oire. Mahak na asuk phana sanari basibu goal amata oiraktribasi karigino. Argentina na Mexico bu 3-1 da maithiba piba matamda miyamna thazaki madude Argentina na final fawba changakani haina. Adubu quarter final da makoina mayuk na kibade mapangan kanba Germany ne. Numitadu Argentina gi fans singi damaktadi amamba numit ama oike. Germany na 4-1 dagi Argentina bu maithiba pike. Muller, Klose aduga Frederick na goal sing score tawba matamda Messi na ground tumina lepi. Mahak na game adu hongnaba yamna honaki. Adubu numit adu mahaki oikide. Superstar ama oina lakibani quarter final dagi mapi taraga hanmataki. Warigi emotional ending. Messi na ground dagi chatkraba matungda malem pumbana mahakpu criticize tawba hoke. Mahak club tadi fazai adubu country gi damaktadi mai pakpa ngamde haina miyamna hairake. Adubu Messi di tumina laike. Mahak na khangi madudi masi wari loibadi nate. 2006 da quarter final da loike, 2010 da su quarter final da loike. Adubu mahak ki thamoi da leiba thajab adu mangkhide. Mahak na hena kana practice tawba hoke. Maramdi mahak na khangi legend oibagi journey da asigumba heart oiba matam sing asi lakani. Adubu masi Mike Pakpagi ahan bistakni asuna 2010 gi World Cup ki wari ase Messi gi damaktadi goal amata score taw khidrabasu lesson kaya amadi piba wari ama oina loshin ki 2014 gi FIFA World Cup ase Brazil na host tawduna pangthoke masi 12 June 13 July 2014 fawba tawke 2014 gi World Cup ase yamni special oike madade football da masak nairaba forward country sing leiriba winners masing yamna oiriba Brazil na host tokiba asigidamak top masak amadi oike football gi mayum oiriba lamda masida football halakpa haibasi fans singidamakti harau kumhai amani adubu Argentina gi fans singidamakti masi tournament amatanatte masi Lionel Messi gi World Cup ne Messi su matam adudagi Argentina national football team gi captain ni masagi chahi kunga taret oike peak years ni Messi gi journey yengbada 2006 ta mahak naha oiriba nupa macha amani
2010 dadi superstar oirabasu goal amata score tawba ngamkide adubu 2014 dadi mahak chai kunga taret surei mahaki peak years ne haujikti mahak player khaktamang nate mahak Argentina ge captain ne mahakna number 10 gi jersey du setlaga makutta captain's armband du haplaga ground changlapa matamda Argentina pumbagi thazaba mahaki lengbanda laiki group stage da Messi gi magic tournament haurakpa matamda Messi na mahak kanano haibadu udke Bosnia amadi Herzegovina ga sanaba matamda mahaki fazaba left foot goal amana miyamda Messi lakle mahak nairakani haiba khanganke Iran ga sanaba matamda match adu 0-0 da loigadabu matamda Messi na akon minute stunning goal ama score tawduna stadium pumba harawnabana punglang langki Nigeria ga sanaba matamda mark na goal ani score tawki group stage da goal mari score tawduna mahak na Argentina bu first oina knockout stage da puhanke final gi labida knockout stage da Messi na goal score tawbagi mahutta timbu lit tawba duga assist piba hena focus tawki Switzerland ga sanabada extra time da mahak na assist piba goal aduna Argentina bu survive tawhanki Belgium bu maithiba piba matamda Argentina na semi final fangki Netherlands ka sanab matamda match adu penalties power chanki aduga Argentina na 4-2 da mai paklaga 1990 ki matungda ahan boina World Cup final fangki Final Germany versus Argentina numit adu lakle World Cup final Germany ga Argentina ga mayuk na rakle minute 90 forward team animak na goal amati score tawang ngamkide adubu trophy gi damaktade makwan extra time da makata na sanake minute chamaga taraga humdoi oirakpa matamda malem pumba tumina like German player Mario Götze na ball adu funky aduga goal score tawki score di Germany 1 Argentina 0 Messi na Argentina gi damak goal score tawnaba yamna kanna honaki adubu matam loirakirame referee na whistle khong matamda Germany na champion oiki aduga Argentina na mighty oiki Argentina na second place funky aduna Messi na silver medal funky adubu mahakna tournament pumbada khwaidagi fazana sanabage golden ball best player award funky mahakna captain oina team bu lead tawba important goals sing score tawba aduga consistently sanaba aduna mahakpu malemgi khwaidagi phaba player oina khanki match lor matungda Messi mahaki award lawwa changlakhe mahakna chumlakpaduda World Cup trophy adu mahaki nakalda lepi mahakna madu ubu phangi mahak trophy adu thangatnaba yamna nakna lakibani adubu mahakna madu thangatpa ngamkhide mahakna trophy adu da yenglaga tumina chatke picture aduna malem pumbagi thamoi kaihanki miyamna khanki Messi na final pawba laki adubu mahak yamna nakna laklaga mai pakpa ngamkhide masi 2014 gi Messi gi wari ni mai pakpa gi yamna nakna laklaga mapi taraga halakiba superstar oiki 2018 gi FIFA World Cup ase Russia na host toduna pangthoki June 14 dagi July 15 fawa sa thakiba World Cup asida miyam gi expectation di yamna wang lekhi miyam na khanki 2014 da Messi na final da mighty banangki adubu hojikti mahak champion soina oraklani Messi gi chahi kunthwa ga mathoi sure mahak peak years tagi khara lan thoklakpa matamni mahak Argentina gi captain ni aduga malam gi greatest player ni mangonda laiba pressure tu yamna lungki ahan ba challenge Iceland aduga Croatia tournament horakpa matamda Argentina gi lambi adu laikide Iceland ga sanaba matamda match adu 1-1 da draw oiki Messi na penalty ma fanglabasu madu goal oina convert tawba ngamkide fencing gi thamoi da nervous oiba hawarki madugi matung da Croatia ga sanaba matamda Argentina 3-0 da mighty mapiki masi yamna shocking oiki Argentina gi team na ground le yamna struggle tawba uki aduga miyamna kiba hawarki Argentina group stage tagi thokigadra Nigeria ga sanaba dramatic match akon ba chance te Nigeria ga sanaba da leke Argentina na mai pak mathau taki natrabadi makoi tournament ki toki dawre matam aduda Messi na mahaki magic utki mark na ball adu fazana control tawduna
beautiful finish amaga loinana goal score tauki. Argentina na 2-1 da mai paklaga knockout stage funky. Masi 2018 ki tournament pumada Messi na score taukiba only goal ni. Adubu masi yamna maru oiba goal amane. Round of 16. France ka thrilling match. Argentina na round of 16 funky. Adubu makoy ki opponent yamna kanba France ni. Match asi World Cup ki history da quite exciting oiba match singe manungda amma oiki. Argentina na goal ahum score tauki adubu France na goal mari score tauduna Argentina bu tournament ki thadok hanki. Score di France 4 Argentina 3. Warriors se yamna nungai te ba maong da loiki. 2014 da di Messi na final forward chatki bade. Adubu 2018 da di ma quarter final forward phangbangam kide. Captain Messi na ground ki tumina chatkre. Mahaki midyeng da nungai te ba adu ubo fangi. Fans sing na mapi taraga hangki. Messi na World Cup ki trophy thangkat pa ngamgadra. Matamadu da kanamata na khangkide masi akon wenate chapter ama makhata na ngai na laidi haibadu. 2022 ki FIFA World Cup asite Qatar na host tawdana pangthoki. Masi 20 November to 18 December 2020 ka 2 fawba oiki. Interesting fact haiba taragadi June ki summer matamda pangthoktana ahanbu oina November December ki ningtham thada World Cup asi pangthoki. Mase Middle East ta ahanbu oina pangthokiba historic oiba event ni. 2020 ka 2 ki World Cup asida Messi chahi kuntra ka manga sure. Ma ki journey bu ningsing laga miyamna khanki. 2006 da young boy oina horakpa, 2010 da superstar oirakpa, 2014 da final da mapi taraga halakpa, aduga 2018 da nungai tabe exit amaga loinina chatkiba. Hauziki mahaki last big chance ni. Mahaki mathakta lairiba pressure do malamgi khwaidagi lumba oiki. Angakpa amana tournament horakpada malem pumba sok oiki. Ahanba match da Saudi Arabia na Argentina bu ani amada mai thiba piba matamda miyamna khanki. Messi gi manglan amuksu mangki kadra. Adubu Messi na ninghanaba laikide. Mexico ga sanab matamda mahakna magic goal amaga loina Argentina bu kanki. Poland ga sanabata penalty miss tawkrabasu Argentina na group stage ta ahanba oina roshinki. Knockout stage ki drama round of 16 da Australia bu mai thiba piramaga. Quarter final da Netherlands ka sanaba matamda quite craziest match oiki. 120 minutes da 2-2 oirega penalty shootout da Argentina na 4-1 da mai paki. Semi final da Croatia bu 3-0 da mai thiba pidna. Messi na Argentina bu final gi thongal da pushilaki. The greatest final Argentina versus France. December ki tang taraga nipan gi numit ado malim na kaugni thazade. Argentina versus France ka sanaba match ado history da quite ki phazaba final oiki. 120 minutes power 3-3 oina draw oiki. Messi na goal ani score tauki akon bidat penalty shootout ta Argentina na 4-2 da mai paklaga world champion oiraki. Messi na tournament sida goal taret score tauki aduga golden ball best player ge award funky. Adubu award singdagi hena maru oibade mahakna gold medal thangatpa adune. Imagine tawbiyo 2006 da teenager oina haurakpa nupa machadu 2014 da trophy du yengduna mapi tarakpa adu. Akon meda 2022 da captain oina trophy adu pai madu kiss tawe. Aduga atiya da thangale. Chahi taraga taruk ki journey adu Qatar gi ahinda complete oiki. Fencing na mapi taraga harauki. Maramdi makoina utki. The boy who lost in 2014 finally became world champion in 2022. 2026 ke FIFA World Cup asidi country ahum haibade Canada, United States amadi Mexico na host tawduna pangthokli. Ahanbu oina country ahum na host tawduna pangthokli ba duga mase history da ahanbu oina team nipuga nipan saruk yaba duga city taraga tarukta sanaba khwaidagi chawba football festival ni. Chahi kuntraga nipan da Messi na amuk halakpada mayam harawnaki. Mahaki taruk suba World Cup da saruk yabani miyam na khanke. 2022 da Lusail Stadium da trophy thangat matam da Messi gi story loire haiduna. Adubu football gi gotna akon da chapter ama amuksu ibiu hairakhibaga chap manare.
Chahi kuntraga nipan suraba captain Messi na Argentina ki jersey set like a defending champion oina pista halake. Mahak masabu proof tawba natna game asibu nungsiba duka mahak ki nation bu amuk half tawba gidamak halakpani. Messi ki journey bu ningsing laga thamoy da harawi. 2006 ta chahi taraga nipan oiba young boy dagi haurakpa 2014 gi heartbreak 2022 gi glory aduga 2026 ta mahak taruk suba World Cup sanare. Algeria ga sanaba opening match. Ahing adugi magic Argentina gi ahanba match de Algeria gani. Stadium da miyamna Messi haiduna lawu matamda ahing adu history da kaungam draba ahing ama oike. Match adu 3-0 oina loishinke. Aduga goal ahumak Messi na score tauke. 17 minutes da ahanba goal. 60 minutes da ani suba goal. 76 minutes da ahum suba goal. Hat-trick. Messi gi career da World Cup da ahanba oina hat-trick ama score tauke. Record singi ahing. Ahing adu Messi gi damakta di record singi ahing oike. Mahak na Argentina gi damak chani suba match sanake. 2006 ta mahak ki debut oiki badagi chahi kunchup na loirakpa matamni. Mahak ki total World Cup goals 16 oirake. Goal 16 asiga loina Messi na Miroslav Klose gi all-time World Cup goals ki record adu match tauke. Stadium da labor fencing na mapi taraga harauke. Maramdi makoina uke. Chahi kuntraga nipan oirabasu Messi gi khut sada labor magic adu hauzik su mangkidre.